Ngashiki Ukhrul District newsletter sita ahanbada hantaki October tang kunithoida Ukhrul amasung Senapati District marakta leiba Chingchuroi Turendagi mi mari ki punchi kanbiba lawu nupa Sothing Shimray ki matangda loinana mana karamhaina ising chawkhraba Turen manungdagi kanpiki haibaki matangda yangminasi ahanbada aikhoi mayam ki hero haibatari Sothing Shimray si Ukhrul District ki Chasami block manungda leiba Chingchuroi ngachapung ki chumna law ki thapak shurga hingba nupa ama awi chahi nipu nipan oikraba Sothing Shimray thabak shubata mathau masak khangba amasong pukning shengna shubaki khun marakta shu thajaba yaba law nupa ama awi pukning shengna hingbaki isorna chanbituna state government na recognition pipa matam thengna pane haiba yai hantak October tha ki tangkuni thoisi Sothing amasong maki family ki tamakti life turning point amane haiba yai numit sida maki punchi risk tauraga miwai mari ki punchi kanpiki maki selfless attitude amasong maki thauna phaba atuda Manipur ki miwai mayamna shaukat ki October kunithoi numit atuda telu kun taki makhoi miwai Mari Shaktiman Trak Puraga Langway Launapa Ukhrul amasung Senapati District Marakta Leiba Anjarilla Turen Haina Kangnapa Turen Atuda Chanki. Laibak Tina Hibatari, Nong Leptana Chubaki Turen Iski Ishingshu, Yam Tina Chaukat Krabaki Tamak, Makoi Mari amasung Makoi Hikari Turen Manungda Panlaga Leiki. Ako ipata leiba Ukhrul amasung Senapati District ki lawu kaya na kannapa kaya hotna ki oirashu ishing matang chaukat krapa sina upay leitaba kum leikrapa mata masita mayasa sina ropeway ama shemraka masha Turen manungda changraka makoy mari ki punchi kanpipa ngamki hoi chumi maki skir amasung maki thauna fapa sina miwai mari ki punchi kanpipa ngamki oirashu Mabu thauna phahanba Ishwar amasung atuwaita leiba oirashu mabu thauna phahanba Ishwar amasung atuwaita leiramba law mayam na mateng pibagini Thotok atuki pau Manipur ki media singna maru waina ISTV pau dat Thangna baki Manipur ki MLA amasung Mantri Singh maru waina Chief Minister N. Biren Singh na ISTV editor ki mateng lautuna mayasubo ma ki office ta purak na ba hairaki ISTV editor na Ukhrul ki ISTV correspondent Denosan Phairai bu pau phorak baki date 23 da journalist Denosan Phairai na mayasubo Chief Minister ki office ta pu ki Aikhoi ki hero mayasu Maki punchi ta Imphal shu chupchat chatapa villager ama oirami. Mayasupu Chief Minister N. Biren Singh na shaukat pa kak natana lupa lak ama shupi ki loina na lakatauriba India ki Republic te numita Bravery Award pinapa taukani haina assurance pi ki. Jingai Assembly Constituency ki MLA Kashim Vashum amasung Hanaki Manipur Legislative Assembly ki Deputy Speaker Oiramba Sothing Shimray na shu shaukat pa kak natana cash incentive shu pi ki. Hantaki November tang mari ta Telu Rising Youth Club amasung Telu Village Authority na Telu Khun ki miwai mari ki punchi kanpipa ki thakat pa program pangthoktuna mayasubu token of appreciation kaya pi ki. Telu Khun na wakan chao na appreciation program pangthokpi pasida zila ki mising na kaya shaukati. Aroi bada coronavirus in maram oituna kumshi mas thada ki school ka tapa loina na private school ki ocha sing da Chhatra Singh ki Aroi bada coronavirus in maram oituna kumshi mas thada ki school ka tapa loina na private school ki ocha sing da Chhatra Singh ki school fee pi tabaki tolop pi tabaki awa pa si khanbiraga Chingnaba karishu later to Ukhrul that the 50% of the school fees piba hauri. Ningshingba yai parents na yarati up to 50% of the school fees
lawpa yakani haina government na shu order thokpi khrapani. Private school ochasing ki awaba tu khanpi tuna Ukhrul zila tadi government ki order atuda chingnaba kreshu leitatana 50% of the school fees pinapa hauri.